JP Luchingba ama Chhattisgarh mai thaduna hadre nupi ama gang ref tawkre Kuki terrorist na Koisankhre faruba Naga nupi Jenimski psychiatric ward laikanari hospital Kangpu district headquarter da hongdoknaba memorandum pikre Jojang tek lobuk da lawsuba lawmi ama nongmai na pale nongmai maru na palaba Kuki terrorist ni haiba na namang sulang na tung suten Kuki in pina Meitei gi CSO UCM amuko ko miga wari sanan biu haina Imphal laktuna CM Khemchanda hijakre ngarang Kuki MLA yauna Kim gi team ama Imphal da laktuna CM Khemchan unakre Naga ga irang thoglakpada Kukising upai leiraktabagi Meitei ga puning bagi wakhal laklabra haina miyamna khanari purda hojik tholiba maroiba pausing kudak ta tabina bagi damak ta Online Manipur YouTube channel asibu mayamna nungsibiduna subscribe tawbiramo. Thank you mayam. Jojang tek lobuk da lawsuba lawmi ama nongmai na pale ngasi numiyungba pung 12 rom tarakpada None district ki None subdivision ki manung chanba Jojang tek ki mafam da laiba labuk ta thabak suba lawmi ama tamna nongmai kapsilakpadagi lawmi adu nongmai maruna panduna sokre thawdo asida soklaba lawmi adu gi maming khula sidagi nojang hafkif nipuga mathoi apok palai kidaba kheltang hafkif kawi ma ki yet thangba pambom amasung thabak da nongmai maruna pan bani hairi Mag hek sokpaga panthadana manak nakpa layeng sangda pukhatuna laikanabadagi khudongthibagi wangmada leire haidi thawdo asida mahak Fibam luna sokhowdrabasu nongmai kapagi makol tabada labukta thabak soriba lawmi sing maikei salai khangdana chenaki thawdo sigi matangda Laimatak Area Chief Association Kuki Student Organization Laimatak Block Kuki Khanglai Lompi Laimatak Area Youth Sporting Association amasung Kuki Women Union Laimatak ki Chairman President Secretary singna khuyek piduna thorak pachirol amana thawdo asebo kanba mong condemn taragli nongmai kapsilakhiba sing adu NACN IM gi militant singni amasung makoina nungsai wan chingkau lomdagi lawmi sing tamna nongmai kapsilakhibani haina phongdoragli loinana thawdo asida chenaba sing khudakta fagadabani amasung Kuki khunja sing maru oina lawmi amasung mitam singbu asigomba thawdok sing mayoknadana bangak sengadabani loinana frup singna lairi bangamkhai da thoaningdaba thawdok sing makhatana thoktanaba chaba thabak lokhot kadabani haina demand tawragli panbe yabadi mamang thagi tarag humdogi ayukta Kangpokpi district ki New Gaithel Manbi PS na konba Kotlen amasung Kojim khulani gi marakta leiba lambi gi mafam amada Kuki terrorist kutpu amana ambush tawduna thado church leader yauna micha mahum hat khiba amasung atopa maribuna sogan khiba thawdok thokraba matung numit adugi numidang wairam pung 3 rom tarakpada Jojang tek amasung nungsai khulga lona balambi gi mafam amada Kuki terrorist singna bolero jeep amada ambush tawraktuna Naga micham ama hat khibani aduga ma ki loinabi amasung driver buna nongmai maruna panduna soanbagi thawdok thokrabani ngase ki thawdok thokkiba Jojang tek khul asi 19 Assam Rifles ki post amana ngak selaklibani mafam asi Imphal dagi khawpum phawbagi lambi paringda None district ki manung chana leibani nongmaina panba Kuki ahum layengi haiduna Churachandpur district hospital da amangata khara thogankre nongmai maruna palaba Kuki terrorist ni haibana ahum namang sulangna tung suten tha asigi taraga mangagi ayukta Kangpokpi district ki Leimakhung police station na konba lalon wifi amasung konsakulani gi marakta Naga amasung Kuki ki gulai paiba masal kuthongnabada nongmai maruna panuna sokpadagi rimsta puraktuna laikanabagi mayokta yamlaba miyam hurakpadagi mathangi numit tha asigi taraga taruk ki nungai matung pung taraga nithoiga minute taraga nipal lom tarakpada rimsagi puthokraba Churachandpur district hospital da layeng lakliba makoi ahumbu layeng sanga sida layeng bayaroi haiduna Churachandpur ki jomi singna yaningdaba phongdoktuna khongjang changsilakpada layeng sanga sigi potchei khara amangata thogan batana tana mai thadokuna manghanbasu yaukre makhoi ahum Churachandpur district hospital da layeng bayaroi Kangpokpi da puduna layeng lugadabani haina Churachandpur town da leiba jomi singna ngarang akanba khongjang changsilakhibani jomi singna layeng sanga sigi emergency ward ki saruk khara sumai thadokhibada natana maru oiba potlam khara su thugaiduna amangata thogalam ki hari ngarang numidang thokiba thawdo asebo hospital asina akanba mawongda yaningdaba phongdorakre layeng sanga si lenga ki makhat leba hospital ni layeng sanga sina referral hospital ama oibada natana layeng nabagi damak lakpa patient pumna maki ana layeng chathaduna lakli masigi ona daina bada siguma thawdo asi thogan be yaning de hairi thawdo asigi matang da ngasi numidang pung 9 ga minute 35 tarakpada pauche sina Churachandpur district police ki control room da thawdo asigi matang yauna masida chenaba miyoi singfa punba leibra haina hanglubada control room asigi telephone pairakhiba chingmi personal amana asiguma thawdok thokibagi report control room na phangba leiti amasung thawdok thokibasu leiti haina paukhumnakhi ton mulnoi khulda thokiba thawdok ta sokpadagi laikanariba paugalan chongnoi professional footballer ni FPAK Kangpokpi district ki Lailon Mulnoi khulda thokiba thawdok amada sokpadagi laikanariba professional footballer amabu militant oina uhanaba propaganda su tharagliba se akan mamongda condemn tawi haina football players association Kangpokpi FPAK na phongdoragli ngarang FPAK na thadorakpa cherol amana hai soktuna laikanariba footballer paugalan chongnoi ase militant ama oina
uhannaba honaragliba thawongsing asi khwaidagi hen laibak thibani mahak tha asigi taraga mangada kulai paiba singna chatharakiba attackta sokiba miyoi ahumgi manungda amani mahaki mathakta siriba maralsing asi yumfam yaudabani amadi thawong asi achumba amadi sport ki dignity gi mathakta chatharakpa attack amani soktuna laikanariba paugalal chongnoi football for change academy dagi horaklaga round class Punjab FC da join torakibani madugi matungda Minireba Football Academy da training tawriki mahak Manipur halaklaba matungda Sarar Hills Football Academy da makata na sanaki loinana Mohan Bagar Super Joint ki under 18 squad ta selection phangkibani mahak club asiga kumja 2027 fawba contract sign tawna duna sanaribani tha asigi taraga mangada chatharakiba attack aduda soklaba ahum adu micham ngaktani makhoi ahum adu amana professional footballer ni amana IDP ni aduga amana mahiroi ni haina cherol asina makata na fongdurakli Hospital Kangpubi District Headquarter da hongdoknaba memorandum Kikhre Kuki Alliance for Nampi Awakening Movement na Union Health Minister Jagat Prakash Nanda da Imphal da Rims Hospital Kangpubi District Headquarter da hongdokpiu haina memorandum Kikhre hairi Kuki Alliance na kiba memorandum asida kumja 2023 gi May ahum dagi thorakiba kangluf ki irang asina maram oiraga Manipur gi Kuki jo kangluf ki miyoi sing Imphal da chatuna Regional Institute of Medical Science Rims ta layeng bada kudong thiningai oibadagi ana layeng bagi mari leinaba kudong chaba pumna mangmangkhre maram asina Rims pu Kangpupi District Headquarter da hongdokpinaba memorandum asi pibani haiki makata na Kangpupi District dagi aso open nanglaba Kuki jogi miyoi ahum Rims ta layeng naba purakpada miyamna yaningdaba fongdoktuna kongjang sangsinki loinana treatment pidana handok hanba demand tawkiba du yamna laibak thibani haina maral siri Rims asi Bharat Sarkar na Manipur miyam amadi awang nungpoklam namda regional importance piduna ana layengi khudong chaba fanganabagi lingkhatkibani masida kangluf khenaba natraga lining khena raga layeng ba yaroi haibagi wafam amata yaude aduba hojik oireba Manipur gi Fibam asidadi Rims ta thamkiba pandam adu phangba ngambagi wangmada laikre Manipur gi Punba mising gi chada taraga taruk oireba Kuki jo kangluf ki miyoi sing Rims ta layeng bi khudong chaba pumna mangmangkhre Imphal Valley gi oina Jenims Siza Hospital, Ras Medicity, Babina Hospital, Sky Hospital yauna lanai amasung sarkar gi na layeng sangkaya marang kaina leire mafam aduda maram aduna mafam asidagi Rims Kangpupi District Headquarter da hongdokpiu hairi Kuki terrorist na Koisankhre faruba Naga dumpi ahum Jenims ki psychiatric ward laikanari mamang thagi taraga humdoi da Kuki terrorist na Kangpupi District ki New Kaithal Mandi PS na konba Kolen amasung ko Jim Khul ani ki marakta ambush tawduna thadau church leader yauna micham ahum hatkiba amasung atopa maribuna sohankiba thaudok thokibana ikan kanadana pung anirongi manungda district asigi manung chaliba lailon wifi kulda Koisankhre gi Naga nupi taraga ni thoi amasung nupa taruk punna micham taraga nipan bulailon wifi gi nupi singna hana farba matungda makhoi gi terrorist khutpu amada sinabada yaurubadagi thadorakraba nupi taraga ni thoi gi manungda yawba nupi ahum pungning wakhal gi nungai taba thawong mayong narakpadagi Jenims ta pukalakraba matungda layeng sang asigi psychiatric ward ta nupi ahumak admit tawduna laikanakre ngasi nungtil pung 4 ga minute 5 lom tarakpadagi pung 4 ga minute 13 fawbagi manungda layeng sang asida admit tawrakhiba singdi dingam liu awon mai nifuga taret William Liu Chawang humpuga mari amasung pawang bon Liu Thiumai kuntraga nipani Kuki terrorist na makoibu ahing ama mamit amasung makut punsinuna chingi mafam amada thamlaba matung mathangi numit May taraga marida thadoraklaga May taraga manga 2026 ki ayukta masa masagi yumda yorakhibani aduba makoibu tekta kaidan thadoraklaba su Koisankhre da laiba ngamdabadagi Kangpupi District ki makhanda laiba church ta hangwa relief camp ta changjafam lorakhibani Relief camp ta lairaklaba matung tha asigi tarada makhoiga punna faminarabasu tongana pukhiba pastor ani yauna Naga nupa taruk pu mihathina hatoklaga fumjinduna thamlambadagi phangkiba thaudokdagi makhoi ahungi pungning wakalda khudong chadaba kaya mayong narakhibani maram asila ngasi nungtil makhoi ahum Jenims ta puraklaba matung pungkhai mukchangna ahan layeng chatharaba matungda layeng sang asigi psychiatric ward ta makhoi ahumak admit tawduna laikanaba hokre hairi JP Luchingba ama Chhattisgarh da mai thaduna hatre Chhattisgarh gi Korea District ta laiba Nagaon khungangda haukiba laiba pokpa numiki athengbada laingoi kothokpagi business ka mari lainana ningai sangdana bagi thaudok amadagi balance yauna raktuna BJP gi luchingba ama yauna miyoi ahum miyoi kharana mai thaduna hatkre hadi mai thaduna hatkraba BJP gi luchingba Bharat Singagi imung manung na fongdokibada mahak Nagaon khungangda topa miyoi aniga loinana laingoi kothokpagi thabak kamari lainaba wafam amagi matangda wari sanaba chatki adubu mahakna chaliba mafam adu yaudringaida miyoi kharana ambush tawduna makoina tongliba gari mai thaduna hatkibani haiki Bihar nupi ama gang ref tawkre Bihar gi Begusarai district ta nupi ama bu nupa mangana faduna puraga achikwa mafam amada namja namthek nakhibaga loinana nupi asigi private part ta nongmai maru nung amasung ukakna chingba namsinuna thamlamle hari nupi asina fongdurakibada thaudo asi tha asigi taraga mathoi gi numidang da thokhibani aina yumdagi mapan thoktuna toilet chatnaba
ꯍꯣꯠꯅꯕꯗ ꯅꯨꯄꯥ ꯃꯉꯥꯅ ꯑꯩꯕꯨ ꯈꯣꯡ ꯈꯨꯠ ꯄꯨꯟꯗꯨꯅ ꯑꯃꯁꯨꯡ ꯆꯤꯟ ꯃꯦꯟꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯛꯈꯤ꯫ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯂꯕ ꯃꯇꯝꯗꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯣꯗꯤꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,400 ꯌꯦꯟꯊꯣꯛꯀꯗꯧꯔꯤ꯫ ꯂꯦꯕꯔ ꯑꯦꯟ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯕꯤꯒ꯭ꯌꯥꯟ ꯚꯕꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯔꯣꯖꯒꯥꯔ ꯌꯣꯖꯅꯥ PMBBRY ꯗ ꯃꯣꯗꯤꯅ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ DBTꯒꯤ ꯈꯨꯠꯊꯥꯡꯗ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,400 ꯔꯣꯝꯒꯤ ꯏꯟꯁꯦꯟꯇꯤꯚ ꯌꯦꯟꯊꯣꯛꯀꯗꯧꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 200 ꯔꯣꯝꯗ ꯔꯤꯖꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯔꯤ꯫